Moregi SDPO Ch Anand mihata mapungina chenaba Philips Khongsai laingangna sibigi cheirak pigadabani karigumba mahakpu condition amada thadokiba tarbadi miyamgi oina asobu irang ama lakani haina ngasi Kaksing district ki manungsena leiriba sunu kaithilda miyamgi khongsat ama satuna dawi tawkhrai miyamgi khongsat adu da sarugya khibi sugnu apunba maira paibigi secretary Santhoi ahibam hai SDPO Ch Anand mihata mapungina senariba Philips Khongsaibu condition amata yaudana thadokadabani haina kuki nupisina lauribasi yamna yumpham yaudaba criminal amabu saugatpa jati amani haibasi iphongphongna khanglei mahakpu condition amata da thadokpa yaroi mihatpa amada pifam thokpa capital punishment adu pibiu ima ibel singda minyang karan chanba maha regiment ke mathakta yaningdaba amadi pendaba phongdoklabagidamak FIR paliba lengak amani Philips Khongsai hariba nupa asi iphongphongna mara leire haiba khanglaba phawbuda kuki nupisingna mahakpu thadoknaba piriba pressure asi impham yaudaba ama khangnei kuki haibasi criminal bu amadi mihatpa bu saugatpa jati amani haiba aikhoi khanglei maramaduna mihatpa asigi mathakta laingangna ahkpa dandi capital punishment pigadabani haibasi miyamgi kholauni karigumba hariba mihatpa asi karigumba condition kharada manungda amotpagi maung amada thadokiba tarbadi masigi matungda horakpa manipurgi miyamgi asobi ihona lamdam asida thooningdaba laibak thiba thodok kya thorakani handakta kombigi hawtakta thokiba laibak thiba thodokta leikidraba imung manunga manipurgi chief minister N Birenga unaba amada phongdokiba misam na makha tana mihat mipun chatharlabadi masamak lan asida yarokloi hainingai leite hariba adugi mahuta chief minister lan yawbiganu lan asi loisinaba mafam saba amadi matang saba mafamda order pibiu loinana lengak asi adumak paiduna lengak ki pangal sakti sijanaduna criminal sing asibo dandi pibagi order pibiu amadi lan asi loisinabagi chief minister amagi lokpham thokpa thodang adu sapchana lobiu haikhe panba yai ngarang police department na thadorpa cherolamada ngarang nungthil pung mari makhairum tarakpa matamda More college manakta security gi round patrolling satlingaida nomai kapsilamlaga anakpa yumda sensin khibadagi khudakta akoiba mafamda thiba humbi kitabak sathabada Philips Kaikholal Khongsai amadi Hemkholal Mate police na phakibani makhoi anidagi kapa yariba maru aniga loinena pistol ama Chinese hand grenade ama kapa yariba nongmai maru tara amadi detonator tara ga loinena phagatpa ngamkhibani haina phongdorkhibani masigi matungda Moregi police station amadi commando complex ta masing yamlaba miyam thomjilaktuna police na phakiba Philips Khongsai amadi Hangkholal Mate condition amata yaudana thadokadabani haina irang horkhibani maduda yamlaba miyam adubu tankhaina bhonabada asopan nangbu yaukibani oirakliba phibam masina maram oiraga Moreda pamnaba thodoksin thoktanaba curfew thambaga loinena security gi akanma section thorang laukhatli amadi mikupna humsingna senaduna leire